Manipur Top Channel digi video amta update tawjage ngasi ayuk fongna December gi tang 13 Luhongba kuidriba ama phurakpadagi laikhidre Luhongba numit mapani khakta ngairiba nupa ama phone da kaothokraba tamthina phurakpadagi laikatnaba ngamdana laikhidre thawdoksida laikhidraba nupa adugi maming soibam Romeo sahi kun apokpa soibam siam kawi irilbung police station na konba lirong arapti awang laikai digini thawdo asigi matangda imung manungna phongdongnarakpada laikhidraba Romeo Luhongba numit mapani khakta ngairi laikai adumaktada leminaba Naurem Amarjit Erais Gulu sei kun apokpa jiten koba mamanaba amana ngarang nungthilpung 3:30 taba matamda mobile phone da message tharaktura kaothokibane numidang pung 8 rom taba duwaida Romeo gi masina phone tawbada hiang thangna Christmas yauri laklani haina khumlakhi hairi numidang pung 9 gi aduwaida bullet kum gari masa amagi makhon thongalomda takraba matung minute 10 rom leiraga Romeo phibam kaina thongalomdagi sanglakpa masena thengnaki mayai kaba chinjak sarubadagi ngauri boiningduna masena Romeo bu samlaga pusilaga mahakki phamungda hipankhi ngahak leiraba matungda naherakpadagi mahakki loinabina furitna chingba haigatuna yenglubada mananganda phubagi dakphom kya leirambada natana makoksu thengbada saina phawbuduna laukhongbadagi khudakta imung manungna Rims Hospital pukhatuna laikatnaki adubu masada ka hena sokpadagi ngarang numidang pung 12 rom taba matamda laikatnaba ngamdana Romeo laikhidabani hairi thawdo asidagi khoisawnaraba laikhidraba Romeo gi imung manung yawna laikai gi miyamna thawdo asida chenariba miyoising phaduna sairak piyu haiduna ngasi nungthil pung 3 rom taba matamda Lamphel Police Station da thomjinki adubu case asi Lamphel Police Station na paigadaba natte haibadagi thomjilakhiba laikai gi miyam adu mafamda thadokuna satki misi asigi mari leinana Romeo bu kaothokhiba Naurem Amarjit Erais Gulu police na fari hairi me makha tabo pongeminasi and thank you.